ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯍꯥꯏ ꯃꯌꯥꯝ ꯇ꯭ꯔꯥ ꯂꯣꯛꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝꯗꯤ ꯑꯣꯂꯥꯡꯕꯁꯤꯗ ꯀꯩꯗꯧꯅꯔꯤꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯣꯖꯥꯏꯗ ꯇꯥꯕ ꯃꯩꯇꯩ ꯈꯨꯟ ꯑꯇꯩꯁꯨ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯑꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯞꯄ ꯉꯝꯃꯔꯣꯏ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯁꯥꯏꯀꯜ ꯊꯧꯔ ꯆꯠꯄꯗꯣ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯀꯣꯟꯅ ꯏꯪꯊꯔꯀꯥꯟꯗ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡꯁꯦ ꯑꯃꯨꯛꯀ ꯍꯧꯔꯁꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯖꯣ ꯂꯥꯛꯄꯅꯤ ꯈꯨꯜꯂꯛꯇ ꯑꯗꯨ ꯂꯩꯍꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯁꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕꯅꯤꯅ ꯃꯊꯦꯜ ꯑꯇꯣꯞꯄ ꯉꯝꯗꯦꯅꯦ ꯑꯂꯩ ꯆꯥꯕꯤꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯀ꯭ꯔꯤꯁꯅꯃꯣꯍꯟ ꯅꯣꯏ ꯃꯅꯥꯛꯇꯀꯣ ꯑꯗꯣ ꯃꯥꯗꯤ ꯉꯥ ꯆꯥꯗꯦꯕ ꯍꯋꯥꯏꯖꯥꯔ ꯆꯥꯏ ꯃꯥꯗꯤ ꯑꯗꯣ ꯍꯧꯔꯁꯤ ꯃꯌꯥꯝ ꯂꯥꯡꯉꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯡꯕꯁꯦ ꯆꯥꯛꯀ ꯆꯥ ꯉꯝꯗꯦ ꯃꯌꯥꯝ ꯂꯦꯕꯨ ꯁꯨꯝꯕ ꯆꯥꯕꯤꯌꯨ ꯑꯂꯥꯡꯕꯁꯤꯗ ꯌꯥꯡ ꯇꯨꯝꯅꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯊꯨꯡꯈ꯭ꯔꯕꯗꯣ ꯌꯥꯝ ꯉꯥ ꯍꯥꯏꯕꯣ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯑꯣꯟꯊꯔꯨꯔꯦ ꯀꯤꯁꯟꯃꯣꯍꯟ ꯊꯥꯗꯅ ꯁꯥꯎꯔꯛꯑꯗꯤ ꯃꯌꯥꯝ ꯍꯧꯔꯁꯤ mày dầm ra ngay bây giờ chip ra học ra cái mùi lao heo gì vậy
Rồi. Bang kan Kuya milk jauh ya em xài hết thì xài mẹ em thì cho không không ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗꯤ ꯄꯣꯔ ꯐꯦꯃꯤꯂꯤꯗꯩ ꯕꯤꯂꯣꯡ ꯇꯧꯕꯅꯤꯅ ꯃꯊꯦꯜ ꯃꯊꯦꯜ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯦ ꯂꯥꯏꯠꯀ ꯇꯧꯗꯨꯅ ꯑꯌꯤꯡꯕ ꯃꯐꯝꯗ ꯐꯝꯃ ꯆꯥꯕꯗꯣ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯑꯗꯣ Lại mà cả càng thì cha bây giờ là free rồi khá đấy rồi video sẽ like to video comment box comment subscribe xong video like bell icon xong video do mem ngasih saya video user cái orang mana lo orang mẹ put đây room the pump đó rồi bye bye ayo vào sẽ có video mem please